ꯃꯌꯥꯝꯁꯨ ꯇꯔꯥꯝꯅ ꯎꯠꯆꯩ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯁꯨ ꯐꯣꯡꯗꯣꯛꯆꯅꯤꯡꯏ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯁꯕ ꯗꯤꯕꯤꯖꯟ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯒꯁꯨ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯈꯛ ꯊꯜꯂꯒ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯍꯥꯟꯅ ꯄꯨꯔꯝꯕ ꯆꯤꯌꯔꯃꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄ꯭ꯔꯣꯄꯣꯖꯦꯜꯗꯤ ꯄꯤꯔꯝꯈ꯭ꯔꯕ ꯑꯗꯨꯕꯨ ꯊꯕꯛ ꯍꯧꯖꯤꯛꯇꯤ ꯄꯥꯡꯊꯣꯛꯇꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯀꯩꯗ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯤꯇꯤꯡꯗ ꯑꯩꯅ ꯄ꯭ꯔꯣꯄꯣꯖꯦꯜ ꯄꯤꯈꯤꯕ ꯃꯌꯥꯝꯗꯣ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯔꯤꯃꯥꯏꯟ ꯇꯧꯖꯅꯤꯡꯉꯤ ꯃꯁꯤ ꯃꯌꯥꯝꯁꯤ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯈꯪꯅꯅꯤꯡꯉꯥꯏ ꯑꯩ ꯔꯤꯃꯥꯏꯟ ꯇꯧꯖꯒꯦ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯅꯥꯛ ꯑꯁꯤ ꯑꯩꯈꯣꯏ 200 above ꯂꯩꯌꯦ ꯑꯩꯈꯣꯏ ꯍꯥꯎꯁꯍꯣꯜꯁꯦ ꯑꯗꯨꯕꯨ ꯏꯝꯐꯥꯜꯗ ꯑꯇꯩ ꯑꯇꯩꯗ ꯇꯦꯝꯄꯔꯦꯔꯤ ꯑꯣꯏꯅ ꯆꯠꯈꯤꯕꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ 150 ꯁꯝꯊꯤꯡꯗ ꯂꯩꯌꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯗ ꯄꯀꯥ ꯍꯥꯎꯁ ꯐꯣꯔ ꯍꯣꯝꯂꯦꯁ ꯐꯦꯃꯤꯂꯤ ꯍꯥꯏꯅ 145ꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯆꯤꯡ ꯑꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯂꯩ ꯔꯤꯁꯣꯔꯁꯁꯤ ꯃꯐꯝꯗꯗꯤ ꯌꯥꯝ ꯂꯩꯕ ꯑꯗꯨꯕꯨ ꯔꯤꯖꯔꯚꯔ ꯁꯦꯝꯂꯒ ꯈꯨꯟꯗ ꯀꯅꯦꯛꯇꯤꯚꯤꯇꯤ ꯄꯤꯔꯒ ꯑꯃꯨꯛꯀ ꯏꯁꯤꯡ ꯄꯤꯕꯒꯤ ꯊꯕꯛꯇꯣ ꯒꯣꯔꯃꯦꯟꯅ ꯄꯥꯡꯊꯣꯛꯇꯕꯒꯤ ꯃꯔꯝꯅ ꯃꯌꯥꯝꯁꯤ ꯏꯁꯤꯡꯁꯨ ꯍꯧꯖꯤꯛ ꯌꯨꯝꯊꯣꯡꯗ ꯏꯁꯤꯡ ꯁꯝꯕꯤꯔꯒ ꯑꯗꯨꯒꯤ ꯏꯁꯤꯡꯒꯤ ꯌꯨꯝꯊꯣꯡꯗ ꯁꯝꯕꯤꯗꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯍꯟꯗꯦ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯨ ꯌꯥꯝ ꯊꯨꯅ ꯏꯁꯤꯡ ꯔꯤꯖꯔꯚꯔꯁꯤ ꯁꯦꯝꯒꯠꯄꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯂꯩꯕꯅꯤꯅ ꯐꯥꯔꯝ ꯌꯥꯝꯅ ꯇꯧꯏ ꯖꯨꯃꯤꯟ ꯀꯜꯇꯤꯚꯦꯁꯟ ꯇꯧꯏ ꯕꯅꯥꯅꯥ ꯐꯥꯔꯝ ꯇꯧꯏ ꯑꯗꯒꯤ ꯂꯤꯆꯤ ꯐꯥꯔꯝ ꯇꯧꯏ ꯍꯩ ꯐꯥꯔꯝ ꯌꯥꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯦꯒ꯭ꯔꯤ ꯔꯣꯗꯁꯦ ꯐꯨꯠꯄꯥꯠ ꯈꯛꯇ ꯑꯣꯏꯕ ꯈꯣꯡꯅ ꯆꯠꯂꯒ ꯑꯁꯤꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯇ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯦꯒ꯭ꯔꯤ ꯔꯣꯗ ꯑꯁꯤ 4 ꯀꯤꯂꯣꯃꯤꯇꯔ 2 ꯍꯧꯆꯣꯡ ꯇꯨ ꯇꯤꯈꯨꯏ ꯑꯗꯒꯤ ꯍꯧꯆꯣꯡ